ngasi phongkiba tongan tongan manipuri se phongsing amasum thokiba thawdo thoksingdagi maroibi ipausing myamna thamjagi ahanbada mayamba miteida thangna yanba nongmaina kaptuna hatpa yumai thaba kuki singa makhatana laiminaba ngamlaroi hakthengna paudam goltabidagi khunjasing hoyalba pausidigi lokosaraga kuki singmu ngakpi simbikiba mayamba maoibigi asoba thawdang laukiba mitei singna onchinduna thangna yanba nongmaina kaptuna hatpa yumai thadopiduna tan khairakba madi mitei nupi singmu ikai khumnabada tem singnarakpana maram oiraga mitei singna makhatana kuki singa laiminaba pamdre habisi laingakna khangna thabak tawbiyu loinana manipurgi apunba saktam sukai bi yaro haina lanjenarakhtun hauji hauji nongada da hangliba relief camp de lairiba goltabi mamangi laikai digi goti mayum adiren sharma sai yang kai taruk na phongdorakli relief camp asida aikhoi imung manung punna miyoi mapal lairi sei sigi me ahum le susam pudo khundaba mitei singda kuki singna landarakpa aduna maram oiraga goltabi da su kuki singna masing yamna tabana makoina mitei singda soidana landaраklagani haina akiba leibidigi magi leijaba gari singda amadi gari leijadaba singna auto nekpa khongna lakpa tawduna yumdigi posse ama fawba puthokpa nangdana lanjenaраktuna mari matagi yumda amadi tongan relief camp singda leirakhi goltabigi mitei singna kuki singna soidana landarakani haina singna bamadi akiba phawkiba damak thabo oina torakhi goltabi hariba khul asida puna miyoi sahumrom khaklai adugo goltabigi akoibadana kuki khul tarukrom lai khul singa sida leiriba kuki singdi masingamna lai matam amada kuki amadi nagaga sona kiba landa selakhiba kuki singsu khul singa sida leibana kuki khul taruk asida kuki masingamna lai ngasi lanjenaраktuna relief camp singda leiriba miyoi singi thamoida phawriba si laingana ubidre maru oina nupi angang singda phawriba noaitaba nungnangba madi tungda kari oirakadagi haibana singba awaba khangliba si laingana ubiraga atuba matamda magi khul singda hanjin hanana bokhona haningi hairi magna makatana lanjenarakhiba numit aduda nupi angang singda amadi ahal singda phawkiba saina adu punchi chupigi oina kawba ngamgadaba mandre me ahumdagi lanjena ba hawrabasu nupi angang singbu mafam sab mari matagi amad relief camp singda thamnamnaga nupa singda adumak numit khrani goltabit masagi mayumdadi laiba kinabanina community hall nupa sing puna leiduna school ngakpigi thabak tawduna lakhi madura lamlai AC gi MLA sana thanaba polam sing sauna mating pangbikhi amadi ngasisu lep leitana mating pangbiri me ahumgi irang thoktrungai mamangdagi hawna kuki khul sing aduda khulai paiba kuki sing adumuk leiboki adubu irang leitriba maramna karisu khalude adumakpo irang horakpadagi karigumba soidna tarolagani haina mi paiba horakhi madugi matungda me kungani pan kuki khulai paiba sing aduna goltabida leiriba yum sing mai thaba horakhi madudagi goltabida khulngaglamba nupa singsu khul thadoklamlaga amuk hana lanjenarakhi madudagi hawjuk phawba isagi khul sang mangamdana leidi lamla AC da leiriba club singna punchilaga MLA gi miyeng makhada nongada da hangliba relief camp sida leirakwadagi awat apakari su leitana amadi mari matagi yumda leirambada thengna khiba awaba sing adudi hawjuk leitana nongaina adumak leidi aduba athubada isagi punapam lamnam oiriba khulda hanjinduna lainingbagi wokhalda angak phangna fawri yamna nongaitaba man isagi khul sing aduda karamba matamda hanma ngamgadoribano khanmada awaba madi adumak oiduna leidi sembiba taibang mapuda athuba matamda isagi khulda hanjinma ngamhanbiu haina numit khudingi khurumjari lainga sina asuk kuiraglaba thamari helaglaba irang singa sifawada loisinma ngamdana leidiba sikarigino haina mipum khudimaki thamoida hangningba phawi koki gi leidiba MLA taradi koki singna ngangbu wata biduna makhoi puna thabak tawmina sabsaba phireb amada leminari aduba aikhoigi lemhoribe MLA singni ngasisu sabmana leminaduna center manipur gidama masi tawdaba yadi haibena singba wafam sing phongdo pangamdaba si ubada thamoi sukna noaiti sokna riba lana si kanana horakpano haibis puna magna hena khangnara wafamni ngasi puna ma si khangna kuki singi mathakta akan me extra lokot pangamdaba sina maram oiraga makhoigi manungda kari karamba aronba agenda leibano haibisi mr miyamna khangningba wafam moiri punamak khangna lamdam asida leidiba CSO sing IMIBN gi lup sing amadi laingak na punchilaga kari su tawba ngamdaba si ubuda thamoida yamna waroba madi fawi nupa thokna thabak tawba ngamdaba si makhoi gi thauna lingjeladu kari karamba posakna punchilaga thamkhrabano haiba wohang laingak ta hangning fawi yamna wana relief camp da asum leiduna siki gadabagi sarupudi haujuk leiba sida leidiba misam yamna khulnga padana tana leibak su ngak liba sida yawbana hena faikhale
ꯃꯔꯝ ꯑꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯤꯔꯣ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯀꯨꯜ ꯉꯥꯛꯅ ꯂꯩꯕꯥꯛꯁꯨ ꯉꯥꯛꯆꯕ ꯉꯝꯅꯕꯒꯤ ꯄꯣꯋꯔ ꯑꯗꯨ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯣ ꯅꯣꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕꯗꯨ ꯑꯣꯏꯅ ꯄꯥꯝꯂꯦ ꯃꯤꯇꯩꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯀꯩꯗꯧꯉꯩꯗ ꯂꯥꯟ ꯍꯧꯈꯤꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯒ ꯂꯥꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏꯕꯨ ꯃꯤꯇꯩꯁꯤꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯈꯤꯕ ꯃꯤꯇꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯇꯧꯕꯤꯃꯜ ꯈꯪꯗꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅꯗꯤ ꯃꯤꯇꯩꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯈꯤꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯁꯨ ꯂꯩꯍꯟꯗ꯭ꯔꯦ ꯍꯟꯗꯛ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩꯁꯤꯡꯒ ꯀꯨꯀꯤꯁꯤꯡꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯧꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯃꯥꯡ ꯇꯥꯛꯈꯤꯕ ꯑꯃꯗꯤ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ SDO SDCꯁꯤꯡꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯄꯤꯈꯠꯂꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯈꯣꯝꯖꯤꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯚꯦꯔꯤꯐꯥꯏ ꯇꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯇꯤ ꯔꯟꯖꯤꯠꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯣꯝ ꯈꯔ ꯁꯥꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯁꯦꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯌꯦꯡꯗ ꯃꯃꯥ ꯃꯆꯥ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯆꯍꯤ 18ꯒꯤ ꯃꯇꯨꯡꯗ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2010ꯒꯤ ꯖꯅꯋꯥꯔꯤ 12 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯐꯌꯦꯡ ꯆꯤꯡꯈꯣꯡꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝꯇꯃꯛ ꯂꯥꯞꯅ ꯂꯩꯕ ꯁꯝꯐꯥ ꯂꯧꯀꯣꯜꯗ ꯍꯥꯠꯂꯒ ꯍꯣꯟꯗꯣꯛꯂꯝꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ IPCꯒꯤ ꯁꯦꯛꯁꯟ 302 ꯑꯃꯁꯨꯡ 34ꯒꯤ ꯃꯈꯥꯗ ꯁꯨ ꯃꯣꯇꯣ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯂꯒ ꯍꯣꯟꯗꯣꯛꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯤꯒꯠꯂꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯂꯍꯧꯂꯨꯞ ꯑꯃ ꯆꯦꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯈ꯭ꯔꯝ ꯏꯕꯣꯕꯤꯅ ꯀꯨꯝꯖꯥ ꯏꯪ 2010ꯒꯤ ꯃꯥꯔꯆ 9ꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯍꯧꯈꯤꯕ ꯆꯍꯤ 18 ꯑꯁꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯂꯩꯔꯛꯈꯤꯕꯅꯤ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯣꯐꯤꯁꯔ 9 ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ SI ꯍꯩꯆꯥꯎꯕ SI CH ꯕꯤꯀ꯭ꯔꯝ IS PH ꯑꯣꯀꯦꯟꯖꯤꯠ SIM ꯀꯁꯀꯔ SIS ꯗꯣꯂꯔ ꯃꯩꯇꯩ SIS ꯒꯣꯕꯤꯟ ꯀꯨꯃꯥꯔ SIS ꯁꯨꯔꯀꯨꯃꯥꯔ SIS ꯁꯨꯔꯀꯨꯃꯥꯔꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯆꯩꯔꯥ ꯑꯁꯤꯗ ꯋꯨꯃꯦꯟꯁ ꯑꯦꯛꯁꯟ ꯐꯣꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯋꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯌꯥꯠ ꯑꯁꯤ ꯌꯥꯎꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 18 ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯃꯦ ꯊꯥꯗ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛꯇ ꯐꯝꯈꯤꯕ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯃꯗ ꯄꯨꯈꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯗꯨꯗ ꯁꯠꯇꯤꯁꯒꯔꯀꯤ ꯔꯤꯇꯤꯌꯔꯗ ꯆꯤꯐ ꯖꯁꯇꯤꯁ WK ꯁꯤꯁꯛ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯏꯟ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌా ꯑꯣꯏꯔꯝꯕ ꯗꯣꯛꯇꯔ KS ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯅꯤꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯄꯨꯈꯠꯈꯤꯕꯅꯤ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯕꯤꯅꯕ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯋꯥꯀꯠꯈꯤꯕꯅꯤ ꯋꯥꯀꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGPꯗ ꯈꯪꯍꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ MHRCꯒꯤ ꯆꯤꯌꯔꯄꯔꯁꯟ UB ꯁꯥ ꯑꯃꯗꯤ ꯃꯦꯝꯕꯔ KK ꯁꯤꯡꯍꯥꯅ ꯀꯦꯁ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯥꯔꯆ 18ꯗ ꯂꯧꯈꯠꯂꯒ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ DGPꯗ ꯈꯪꯍꯟꯈꯤꯕꯅꯤ MHRCꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗ ꯆꯠꯊꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯆꯍꯤ 18 ꯍꯦꯜꯂꯕ ꯀꯦꯁ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗ MHRCꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯃꯁꯥꯃ ꯑꯃꯗꯤ ꯀꯦꯁ ꯑꯁꯤꯒꯤ IO ꯑꯣꯏꯔꯤꯕ SI ꯁꯨꯔꯀꯨꯃꯥꯔꯕꯨ ꯀꯧꯈꯠꯇꯨꯅ ꯑꯊꯨꯕꯗ ꯀꯦꯁ ꯑꯁꯤꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯈꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ IO ꯑꯣꯏꯔꯤꯕ SI S ꯁꯨꯔꯀꯨꯃꯥꯔ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯐꯌꯦꯡꯗꯒꯤ ꯑꯉꯣꯖꯥꯎ ꯆꯍꯤ 60 ꯑꯃꯗꯤ ꯂꯥꯏꯆꯣꯟꯕꯝ ꯇꯔꯄꯟꯖꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯒꯠꯈꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯣꯛꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 4ꯗ MHRCꯅ ꯆꯠꯊꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯃꯗ SI ꯁꯨꯔꯀꯨꯃꯥꯔꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯤꯠ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯊꯥꯡꯒꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯃꯥ ꯃꯆꯥꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯗꯨꯅ ꯍꯥꯠꯄꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯆꯥꯔꯖꯁꯤꯠ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯤꯡꯁꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯆꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕꯤꯗ꯭ꯔꯕꯅꯤꯅ ꯐꯪꯂꯕꯁꯨ ꯂꯧꯔꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡ
ꯍꯧꯈꯤꯕ ꯃꯦ 3 ꯍꯧꯔꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯄꯤꯆꯤꯃꯦꯝ ꯏꯕꯣꯁꯣꯛ ꯃꯩꯇꯩ ꯉꯁꯤ ꯐꯥꯎꯕ ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯟꯖꯤꯟꯅ ꯑꯁꯤꯕ ꯃꯁꯥꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯏꯕꯣꯁꯣꯛ ꯃꯩꯇꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯅ ꯂꯩꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯁꯤ ꯏꯕꯣꯁꯣꯛ ꯃꯩꯇꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯣꯡꯅ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯏꯕꯣꯁꯣꯛ ꯃꯩꯇꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯅ ꯂꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥ 4 ꯐꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯄꯥꯡꯒꯣꯡꯅ ꯃꯨꯠ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯅꯔꯦ ꯍꯥꯏꯅ ꯏꯕꯣꯁꯣꯛꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯣꯛꯂꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯔꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯏꯕꯣꯁꯣꯛꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂunteers ꯐꯣꯔꯁꯀꯤ ꯊꯧꯃꯤꯁꯤꯡ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KH ꯏꯕꯣꯝꯆꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯁꯣꯛꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯏꯕꯣꯁꯣꯛꯒꯤ ꯍꯛꯆꯥꯡ ꯁꯥꯕꯨꯡꯈꯣꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯂꯩꯔꯣꯟ ꯆꯟꯈꯤ꯫ ꯄꯤꯆꯤꯃꯦꯝ ꯏꯕꯣꯁꯣꯛ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦꯜ ꯃꯅꯤꯄꯨꯔꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯔꯨꯞ ꯐꯥꯎꯅ ꯃꯨꯠꯊꯠꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯏꯕꯨꯗꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔ ꯀꯃꯤꯇꯤꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯅꯥꯒꯥ MLAꯅ ꯂꯨꯆꯤꯡꯕ ꯂꯦꯖꯤꯁꯂꯦꯆꯔ ꯀꯃꯤꯇꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯄꯣꯛꯅꯐꯝꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯂꯧꯈꯠꯂꯤꯕ ꯊꯕꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯨꯗꯤꯡꯒꯤ CMꯒ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯀꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ CMꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ MLAꯁꯤꯡꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯅꯥꯒꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯗꯤꯄꯨ ꯒꯥꯡꯃꯩꯅ ꯂꯨꯆꯤꯡꯕ ꯃꯦꯝꯕꯔ 5ꯅ ꯁꯥꯕ ꯂꯦꯖꯤꯁꯂꯦꯆꯔ ꯀꯃꯤꯇꯤ ꯑꯃ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯂꯩꯔꯦ꯫ ꯀꯃꯤꯇꯤ ꯑꯁꯤꯗ ꯎꯔꯈꯨꯜꯒꯤ MLA, ꯇꯃꯦꯡꯂꯣꯡꯒꯤ MLA, ꯂꯤꯂꯣꯡꯒꯤ MLA ꯑꯃꯁꯨꯡ ꯖꯤꯔꯤꯕꯝꯒꯤ MLAꯁꯨ ꯃꯦꯝꯕꯔ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ CMCꯗ MBBSꯀꯤ ꯁꯤꯠ 12 ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯀꯥꯎꯟꯁꯤलिꯡ ꯔꯥꯎꯟ 2 ꯇꯧꯔꯕ ꯐꯥꯎꯕ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ MBBSꯀꯤ ꯁꯤꯠ 100ꯒꯤ ꯃꯅꯨꯡꯗ 12 ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯤ꯫ MBBSꯀꯤ ꯑꯅꯤꯁꯨꯕ ꯕꯦꯆꯀꯤ ꯀ꯭ꯂꯥꯁ ꯁꯦꯞꯇꯦꯝꯕꯔ 11ꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯇꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ ꯃꯍꯩꯔꯣꯏ 3ꯈꯛ ꯏꯟꯔꯣꯜ ꯇꯧꯔꯤ꯫ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯀꯣꯇꯥ ꯑꯁꯤ 35%ꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯗ ꯂꯩꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯦꯗꯤꯀꯦꯜ ꯇꯝꯅꯕꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯖꯅꯋꯥꯔꯤꯗ ꯁꯪꯒꯥꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯐꯥꯎꯕꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯔꯤꯒꯨꯂꯔ ꯐꯦꯀꯜꯇꯤ ꯂꯩꯇ꯭ꯔꯤ꯫ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯀꯜꯇꯤꯁꯤꯡ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯒ ꯄꯔꯃꯤꯅꯦꯟꯠ ꯁ꯭ꯇꯥꯐꯁꯨ ꯑꯣꯏꯗꯕ ꯁꯤꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ 3ꯈꯛ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯅꯧꯅ ꯏꯟꯔꯣꯜ ꯇꯧꯕ MBBS ꯃꯍꯩꯔꯣꯏ 9 ꯑꯁꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯇꯥꯗꯒꯤ ꯏꯟꯔꯣꯜ ꯇꯧꯔꯛꯈꯤꯕ 3 ꯑꯗꯨ ꯌꯥꯎꯅ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁꯇ ꯄꯤꯔꯤꯕ ꯑꯜꯇꯔꯅꯦꯇꯤቭ ꯂꯔꯅꯤꯡ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯗꯨꯗ ꯑꯣꯞꯁꯟ ꯇꯧꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯀꯣꯇꯥ ꯃꯍꯩꯔꯣꯏ 63ꯀꯤ ꯃꯅꯨꯡꯗ ꯕꯦꯂꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟꯅ ꯑꯜꯇꯔꯅꯦꯇꯤꯚ ꯄꯤꯔꯤꯕ ꯑꯗꯨ ꯄꯥꯝꯗꯨꯅ ꯈꯟꯅꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇꯒꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯣꯏꯟ ꯇꯧꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯏꯟꯔꯣꯜ ꯇꯧꯈꯤꯕ MBBS ꯐꯥꯔꯁꯠ ꯕꯦꯆꯀꯤ ꯃꯍꯩꯔꯣꯏ ꯃꯁꯤꯡ 32 ꯍꯦꯟꯒꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯐꯦꯀꯜꯇꯤ ꯑꯃꯗꯤ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯄꯥꯝꯍꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯟꯁꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯨꯔꯛꯂꯦ꯫ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯒꯤ ꯍꯥꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯋꯥꯡꯂꯔ ꯊꯤꯔꯊꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ 23 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯐꯨ ꯆꯩꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯟꯁꯝꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯚꯤꯛꯇꯤꯝ ꯑꯁꯤꯅ ꯏꯝꯐꯥꯜꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ 23 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯕꯤꯖꯣꯏꯄꯨꯔ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯔꯛꯈꯤꯕ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯟꯁꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯋꯥꯡꯂꯔ ꯊꯤꯔꯊꯨꯡꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯂꯧꯏ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯟꯁꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯔꯛꯈꯤꯕ ꯑꯁꯤ ꯑꯔꯣꯟꯕ ꯄꯣꯂꯤꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯃꯈꯥ ꯁꯝꯊꯔꯛꯅꯕ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯅꯥꯒꯥꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯑꯁꯤ ꯑꯟꯁꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯑꯃꯁꯨꯡ
check point Assam Riffles na satrip thawong singning oi hari ansam gi matung ina wanglar bu ahan ber Manipur Police Commando na thaki amasum freaking tawraba matungda thadurokhi meter khartamak salaba matungda makpo Assam Riffles na thatpaga loinana maram amata pidana atamna phu saibigi thabak satakhi thawong asina Assam Riffles na makoi masabu singi miyam gi marupni haina phongdokliba sida gohang oirakle gohang ohele mari lenaba officer na thawdo asiga mari lenana khudakta lale haijagadabani masum chenaba Assam Riffles personal singbu akan baserak pigadabani haidinsu pawsna makhatan phongdorakli loisilakpo oina to pafaw banamo atop state ki fact finding team singna Manipur khaibung tana basingenu RK imo Manipur thokli birang ski matang atop state ki lakliba fact finding team singna numit khrani Manipur laklamlaga magi oiba mot singda yumpham oiraga Manipur khaibung tahana na buwa pham sing thambigano masi state asida hauji thengnabat asok issue am oirakle haina lengak pairiba BJP ki MLA RK imo singana phongdokre is mozoda piba moha ki interview amada EGI Editors Guild of India की fact finding team की report की मतंग पल्लदुना RK इमोना है EGI की मतक FIR file तरक लिबा सिलनाई मी अनिनानी मखोइना थरकपा complaint अदु government ना लक्षण मनी मसी मरम साय है ना खाली fact finding mission si isai oiba mot phongdokpagi muhut fact da yumpham oigadabani khali Manipur numit kharani khaki laklaga magi oiba mot sing phongdoklamba si state asida hauzik thengnaba asobi suwamna khali RK mon haki Manipur thokli birang asigi matangna thijenba lakpasingna irang asigi neser asi khangnaba kunai sigi tongan ba section da laiba mi sing amasung government ka official sing unaduna data lobigi tangai fade EGI na fact puthokpagi muhut makhoigi mot phongdokpa asoba asoiba mani haina lawi report adu da phongli bu wafam singda aranwa kya ma yawre EGI na makhoigi oiba mot thambagi muhut issue asigi waroisin purakna bigi lambi ama puthokpiram bana hena pharanggodabane EGI gi report adu bu maikei kya digi counter torakpa laire me khudim angna haining ba haibi yai adu bu Manipur gi housing oiriba phiba masida fact finding mission gi damakta lakpa political party bu oiro CSO bu oiro natragana EGI bu oiro makhoina lamdam asida santi amasum apunba sagatpagi mahut hena khaibung tahanana ba si laibak thibani numit khrani Manipur la lamas ki matang namasum asing isu sing khangdana Manipur khaibung tahanana bu role thambigano haina su imon phongdoki tedak na memna thamjaram ge duga hausi ko inati mem paw su matang ase lusin jarage masum mem punana update ngaminasi